कितना सुंदर है। Hi, good morning everyone. कितना सुंदर है देख लीजिए। लाइक कमेंट कीजिए, लाइक कमेंट। দাদা अंदर যাইতে পারেনি, अंदर যাইতে পারেনি, ভিতরে মানা করেনি। না কিছু গার্ডেন ওয়ার্ডেন সিনারি আছে না নেই, তাহলে ফটো খালি উঠাই কিতা করে। हाय गुड मॉर्निंग, कितना सुंदर जगह है देख लीजिए। वन कमेंट, लाइक। कैसे हैं सब लोग? लाइक कमेंट, लाइक कमेंट। 야 찍보다 까나보니 시제 야 찍보다 까나보니 ꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯌꯥ ꯆꯤꯛꯄꯗ ꯌꯥꯝ ꯀꯥꯟꯅꯕꯅꯤ꯫ ꯌꯥ ꯆꯤꯛꯄꯗ ꯊꯣꯝꯕ ꯈꯣꯠꯄ ꯃꯍꯤꯗꯨꯗꯤ ꯆꯨꯞꯁꯟꯕ ꯌꯥꯗꯦꯀꯣ, ꯃꯣꯔꯣꯛ ꯁꯥꯕꯤ ꯍꯥꯏꯔ ꯈꯪꯕꯅꯤ꯫ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯅꯥꯁꯦ ꯖꯣꯝ ꯖꯣꯝ ꯂꯥꯎꯅ ꯐꯖꯩ, ꯃꯐꯝꯁꯦ ꯐꯖꯕꯅꯤꯅꯀꯣ, ꯃꯐꯝꯁꯦ ꯐꯕꯅꯤꯅ ꯃꯌꯥꯝ ꯂꯧꯖꯔꯛꯀꯦ꯫ ꯁꯤꯒꯤ ꯂꯩꯁꯤꯅ ꯂꯩꯗꯥ ꯑꯃꯅꯤ, ꯁꯤꯅ ꯀꯔꯤ ꯂꯩꯅꯣ ꯈꯪꯗꯦ, ꯃꯅꯥ ꯂꯩ꯫ ꯁꯤꯁꯨ ꯐꯖꯩ, ꯑꯗꯨꯒ ꯁꯤꯁꯨ ꯐꯖꯩ ꯖꯣꯝ ꯂꯥꯎꯔꯒꯀꯣ꯫
ꯁꯤꯒꯤ ꯂꯩꯒꯤ ꯖꯥꯠꯁꯤꯁꯦ ꯑꯃꯨꯛꯀꯣ ꯑꯩꯈꯣꯏ ꯃꯄꯥꯟꯗꯤ ꯁꯥꯔꯣꯏꯕꯀꯣ ꯃꯥꯒꯤ ꯂꯩꯗꯤ ꯁꯥꯔꯣꯏ ꯃꯅꯥꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯊꯛꯇ ꯀꯥꯔꯤꯉꯩꯒꯤ ꯃꯅꯥꯁꯦ ꯃꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯂꯔ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯝ ꯃꯅꯥ ꯑꯩꯈꯣꯏꯒꯤꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯥꯁꯦ ꯃꯥꯒꯤ ꯂꯩꯁꯤꯒꯤ ꯃꯅꯥꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯔꯤꯉꯩꯒꯤꯅꯦ ꯃꯥꯁꯦ ꯃꯊꯛ ꯀꯥꯔꯤꯉꯩꯗꯤ ꯉꯥꯡꯒꯅꯦꯕꯀꯣ ꯑꯗꯒꯤ ꯃꯈꯥ ꯈꯔ ꯆꯥꯎꯊꯣꯔꯛꯑꯗꯤ ꯃꯈꯥ ꯇꯥꯕꯩ ꯑꯃꯨꯛ ꯃꯥꯒꯤ ꯑꯁꯪꯕ ꯀꯂꯔꯁꯦ ꯂꯥꯛꯑꯕꯅꯤꯅ ꯗꯤꯖꯥꯏꯟ ꯑꯃꯗꯤ ꯀꯂꯔ ꯑꯗꯨꯝ ꯐꯖꯩꯌꯦꯕꯀꯣ ꯗꯤꯖꯥꯏꯟꯁꯦ ꯂꯩꯗꯤ ꯁꯥꯠꯄ ꯃꯥꯟꯕꯅꯦ ꯃꯑꯣꯡꯁꯦ ꯂꯩꯗꯤ ꯁꯥꯠꯇꯦꯕ ꯁꯤꯒ ꯂꯩꯁꯤꯁꯨ ꯐꯖ ꯐꯖꯕ ꯂꯩ ꯊꯥꯔꯤꯁꯦ ꯒꯥꯔꯗꯦꯟꯗ ꯁ꯭ꯀꯨꯜꯒꯤ ꯂꯩꯁꯤꯁꯦ ꯂꯩꯁꯤ ꯃꯁꯤ ꯂꯩ ꯁꯥꯠꯂꯤ ꯅꯠꯇꯦꯕ ꯃꯅꯥꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯁꯪꯕ ꯀꯂꯔ ꯂꯩꯍꯧꯗꯣꯏꯅꯦꯕ ꯃꯊꯛ ꯀꯥꯔꯤꯉꯩ ꯃꯥꯏ ꯐꯖꯕꯅꯤ ꯀꯂꯔꯁꯦ ꯂꯩꯁꯤ ꯐꯖ ꯐꯖꯕ ꯊꯥꯔꯦ ꯂꯥꯏꯛ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯁꯤꯒꯤ ꯀꯩꯅꯣꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯑꯣ আমি বারোই ওই ওই আচ্ছা Cem Nim patago Personal Ni ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯉꯥꯏꯔꯤ ꯑꯣ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯊꯥꯔꯦꯕ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯄꯨꯈꯤꯗꯣꯏꯅꯤ ꯑꯗꯣ ꯁꯨꯝ ꯐꯝꯕ ꯇꯟꯗꯅ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤꯅꯦꯕ ꯌꯨꯇꯨꯕꯇ ꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯄꯨꯡ 12ꯗ ꯂꯣꯏꯗꯣꯏꯅꯤ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯉꯥꯏꯔꯒ ꯄꯨꯔꯅꯤ ꯁꯨꯝ ꯐꯝꯕ ꯇꯜꯂꯦ ꯍꯥꯏꯅꯀꯣ ꯉꯥꯏꯍꯥꯛ ꯒꯥꯔꯗꯦꯟꯗ ꯉꯥꯏꯔꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯨ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝ ꯆꯠꯄꯅꯤꯅꯅꯦꯀꯣ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯨ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯦꯕ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯦ ꯂꯣꯏꯔꯒ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯚꯤꯗꯤꯑꯣ ꯀꯣꯟꯅ ꯑꯞꯂꯣꯗ ꯇꯧꯔꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯦ ꯂꯥꯛꯄꯗꯤ ꯎꯗꯕ ꯂꯥꯏꯚꯁꯦ ꯂꯧꯑꯣꯏꯅ ꯍꯥꯏꯕꯀꯣ ꯌꯨꯇꯨꯕꯇ ꯑꯗꯨꯒ ꯂꯥꯏꯚꯁꯦ ꯂꯧꯔꯤꯅꯦꯕ ꯁ꯭ꯇꯦꯟ ꯊꯝꯕꯒꯤ ꯁ꯭ꯇꯦꯟ ꯊꯝꯃꯒ
तुम्ही पता राहते पण बापर आहे राहते चल तुम्हारा गाड़ी दी ওই ভিতরে মিটিং চলে তো ওই ওই বুঝে বুঝে इसे राखी हो বুঝে বুঝে লাইভ করে লাইভ করে ভিডিও ভিডিও লৈছে ভিডিও করবো না নিষেধ আছে এখানে হ্যাঁ তাই আমরা আমি ভিডিও তো করলে করিও না নিষেধ আছে কত টাকা আছে ভিডিও করিও আগে দিন একটা মেয়ে আসলে ভিডিও করা আমি কি করি না ওই সবার বলছে তাদের পেয়েছি কথা তো যা লাভ ভিডিও করিও ভিডিও করিও না বুঝছো আগেও অসুবিধা হইব ভিডিও করিও Hi everyone, like, subscribe कीजिए, subscribe तौबीरमु ꯑꯩꯁꯨꯝ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯑꯦꯛꯖꯥꯝ ꯄꯨꯔꯛꯑꯦꯕ ꯑꯗꯨꯅ ꯉꯥꯏꯕ ꯃꯐꯝꯗ ꯁꯨꯝ ꯂꯩꯕ ꯉꯥꯏꯕ ꯉꯁꯤ ꯇꯟꯗꯅꯀꯣ ꯁꯨꯝ ꯂꯥꯏꯚ ꯂꯧ ꯊꯥꯔꯤꯅꯦꯕ ꯒꯥꯔꯗꯦꯟꯗ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯃꯌꯥꯝꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯔꯕꯣ ꯕꯥꯔꯣꯒꯤ ꯑꯉꯥꯡꯒꯤ ꯗ꯭ꯌꯨꯇꯤ ꯑꯁꯤ ꯆꯥꯎꯔꯕ ꯗ꯭ꯌꯨꯇꯤꯅꯦꯕꯀꯣ ꯊꯤꯟꯕ ꯂꯧꯕ ꯆꯠꯄ ꯇꯥꯏ ꯊꯕꯛ ꯅꯠꯇꯦ